Ngasi pangtholiba taraga nipalak suba Lok Sabha election gi Inner Manipur Parliamentary Constituency gi tongan ba Assembly section gi polling station taramathoida pangtholiba report asigi Mami TV gi reporter singna koina chatana khomjin jaba paudam miyamda thamjari. Mami TV gi reporter singna polling station 18/22 Khaidem Primary School 10/1 10/6 10/7 Iroisemba Primary School 5/31 Khongman John 5 4/43 4/44 4/45 4/46 Bamon Kampu amasung Irelbung 3/21 Kurai Thongam Laikai amade 3/11 Moirang Kampu Sajep Upper Primary School da Chatuna Lauruba report khara miyamda thamjari. Ngasi akhona leijariba mafam asi Konthokjam Khaidem Maning Laikai haiba mafam adudani mafam asida haukiba tang 18 da pangthokiba 19 suba Lok Sabha election da mafam asigi oina irang khara leibana maram oiraga ngasi asi report tawagi mami aduni akhona utsaribasi adubu ngasi tawiba election report asigi mami oinadi yamna security ki tight oiba amadi security na mafam asi yamna section thorong lokhatlaga hojik phawgi oinadi miyam asi yamna shanti oina ingna signa vote thadabagi mami ado akhona uba phamjai mafam asi akhona Sanga Yangjabada, me sing a figure, in the signal, queue the line lepaga, both Hazabagi, go Hungary, Hogi Pogi, and the Mahamasita, Iran Kopagi, Amadi, Palm the Botog Topagi, Mamidi, Uwa Hungary, Ogdam Zariba, Kiamba, Manga, cameraman Rocky Loinana, Mami TV News. Nak berapa? Vote Hada Bureau, Mamangi, Tangtama, the Pankuba election that Konthokjam Khaidem Maning Laikai, Yang, with a CD for Muka William. The Nasipan Kopa election, Kamaya Talk, Hati, and Pankoki, brother. Gram Pandra Tawiko, a quick toning the Togo Haitarico. See the Woodagi, a quick Monsei Portobani, Aduna see when a day, Santi in a Padana Tade, Aduga Quina Sumasi, Mian, the hiding Mamana, Idang on the Nago, I ain't a palm of water, Masamasaki palm of Poto, Hadaba palm. When the Kanam Iran, 1 days in the boat and by there, with the Yana. Ngasi when the Aquima family, the security man sit tight on a Naxi, like Mami, and Sui. Although Nasiki election vote had an idea free and fair way. Aina lejer from Jakwiki 18/22 Khaidem Upper Primary School Sauran wing dare ai samak Sukumar kawi age do wangoi ni adu sigi
ꯃꯃꯥꯡꯒꯤ ꯇꯥꯔꯤꯛ 13ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯂꯦꯛꯁꯟꯗꯨꯗ ꯑꯩꯈꯣꯏ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯐ꯭ꯔꯦꯁ ꯄꯣꯜ ꯑꯣꯏꯅ ꯉꯁꯤꯁꯤ ꯄꯨꯡ 8ꯗꯒꯤꯅ ꯄꯨꯡ 5 ꯐꯥꯎ ꯄꯥꯡꯊꯣꯛꯄꯁꯤꯗꯩꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯦꯛꯇꯔ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯄꯥꯎꯗ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 35 ꯐꯥꯎꯕꯗ ꯃꯤ 230 ꯊꯥꯗꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ 162 ꯑꯗꯨꯒ ꯅꯨꯄꯤꯅ 193 ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯚꯣꯠꯁꯤ ꯄꯥꯡꯊꯣꯛꯂꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯚꯣꯠ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯂꯣꯏꯅꯅ ꯁ꯭ꯇꯦꯠꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅꯁꯨ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯚꯣꯠ ꯄꯥꯡꯊꯣꯛꯂꯤ ꯑꯃꯁꯨꯡ ꯚꯣꯠ ꯑꯁꯤꯕꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ CRPFꯀꯤ ꯀꯝꯄꯦꯅꯤ ꯑꯃ BSFꯀꯤ ꯀꯝꯄꯦꯅꯤ ꯑꯃ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁꯇ 45 ꯀꯣ ꯏꯟꯀ꯭ꯂꯨꯗꯤꯡ 1 ꯑꯦꯗꯤꯁꯅꯦꯜ SP SDPO ꯑꯃ ꯑꯗꯒꯤ OC ꯑꯗꯔ ꯑꯣꯐꯤꯁꯥꯔꯁꯤꯡ ꯌꯥꯎꯔꯒ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯚꯣꯠ ꯄꯥꯡꯊꯣꯛꯂꯤ ꯆꯥꯎꯔꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯊꯔꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯑꯗꯨꯝ ꯉꯝꯅꯕꯒꯤ ꯀꯩꯅꯣꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯉꯥꯛꯏ ꯑꯁꯤ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯈꯥꯏꯗꯦꯝ ꯍꯥꯏꯕ ꯈꯨꯟꯗꯨꯅꯤ ꯃꯁꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯝꯕꯔ 18/12 ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯁꯦ 18/12 ꯍꯥꯟꯅ ꯏꯂꯦꯛꯁꯟ ꯇꯧꯕ ꯀꯥꯟꯗ ꯑꯃ ꯔꯤꯄꯣꯜ ꯇꯧꯕꯒꯤ ꯖꯒꯥꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣই ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯩꯈꯣꯏ ꯑꯦꯗꯤꯁꯅꯦꯜ SP ꯑꯃ ꯌꯥꯎꯅ TSP ꯑꯃ ꯌꯥꯎꯅ ꯏꯟꯁꯄꯦꯛꯇꯔ 2 ꯑꯗꯒꯤ SIꯁꯤꯡꯒ ꯃꯤꯑꯣꯏ ꯄꯨꯟꯅ ꯃꯤ 90ꯒꯤ ꯃꯊꯛꯇ ꯑꯃ ꯁ꯭ꯇ꯭ꯔꯥꯏꯛ ꯔꯤꯖꯔꯚ ꯌꯥꯎꯅ ꯂꯩ ꯑꯗ ꯑꯇꯣꯞꯄꯁꯤ ꯑꯦꯗꯤꯁꯅꯦꯜ ꯐꯣꯔꯁ ꯑꯣꯏꯅ BSF ꯀꯝꯄꯦꯅꯤ ꯑꯃ ꯂꯩ ꯑꯗꯨꯒ CRPꯒꯤ ꯑꯦꯗꯤꯁꯅꯦꯜ ꯀꯝꯄꯦꯅꯤ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤ ꯀꯦꯁ ꯄ꯭ꯂꯦꯠ 2 ꯊꯝꯃꯒ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯤꯌꯔꯂꯤ 50% ꯑꯃ ꯄꯣꯜ ꯇꯧꯔꯦ ꯌꯥꯝ ꯁ꯭ꯃꯨꯠꯂꯤ ꯑꯣꯏꯅ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯊꯣꯛꯄ ꯈꯣꯠꯄꯒꯤ ꯊꯣꯛꯄ ꯂꯩꯇꯦ ꯌꯥꯝꯅ ꯄꯤꯁꯐꯨꯜꯂꯤ ꯄꯥꯡꯊꯣꯛꯏ ꯇꯨꯡꯒꯤ ꯃꯈꯥꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯊꯣꯛꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯁꯥ ꯇꯧꯏ ꯚꯣꯠ ꯊꯥꯗꯕꯤꯔꯕꯣ ꯑꯧ ꯊꯥꯗꯔꯦ ꯉꯁꯤ ꯑꯃꯨꯛ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯚꯣꯠ ꯊꯥꯗꯕ ꯍꯜꯂꯤꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯍꯥꯏꯗꯤ ꯉꯁꯤꯒꯤꯗꯨꯗꯤ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯄꯥꯡꯊꯣꯛꯑꯦ ꯈꯟꯕꯤꯕ꯭ꯔꯥ ꯐ꯭ꯔꯤ ꯑꯦꯟ ꯐꯦꯌꯔ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯏꯪꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯦ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯦ ꯚꯣꯠ ꯊꯥꯗꯔꯦꯕ ꯉꯁꯤꯒꯤ ꯏꯃꯥ ꯍꯣꯏꯒꯤ ꯋꯥꯈꯜꯗ ꯑꯄꯦꯟꯕ ꯑꯣꯏꯖꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯄꯦꯟꯕ ꯍꯥꯏꯇꯥꯔꯦ ꯚꯣꯠ ꯊꯥꯗꯕꯤꯔꯕꯣ ꯊꯥꯗꯔꯦ ꯊꯥꯗꯔꯦ ꯑꯗꯣ ꯉꯁꯤ ꯃꯃꯥꯡꯒꯤ ꯇꯥꯡ 19ꯗꯁꯨ ꯊꯥꯗꯕꯤꯕ ꯊꯥꯗꯕ ꯅꯪꯍꯧꯗꯦ ꯅꯪꯍꯧꯗꯦꯕ ꯉꯁꯤꯅ ꯑꯍꯥꯟꯕ ꯊꯥꯗꯔꯤꯅꯦꯕ ꯍꯣꯏ ꯉꯁꯤꯒꯤ ꯚꯣꯠꯁꯦ ꯐ꯭ꯔꯤ ꯑꯦꯟ ꯐꯦꯌꯔ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯧ ꯈꯜꯂꯦ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯀꯩꯝꯇ ꯂꯩꯇꯦ ꯂꯩꯇꯦ ꯏꯁꯥꯗ ꯄꯦꯟꯕ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯇꯧꯔꯝ ꯇꯥꯔꯗꯤ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤ ꯈꯜꯂꯦ ꯃꯐꯝ ꯑꯁꯤ ꯀꯣꯟꯊꯧꯖꯝ ꯈꯥꯏꯗꯦꯝ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯄꯣꯂꯤꯡ ꯅꯝꯕꯔ 18/22ꯗꯅꯤ ꯀꯣꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯐ꯭ꯔꯤ ꯇꯥꯏꯠ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯚꯣꯠ ꯊꯥꯗꯅꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯇꯥꯔꯤꯛ 19ꯗ ꯄꯥꯡꯊꯣꯛꯈꯤꯕ 19ꯂꯛ ꯁꯨꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯔꯥꯡ ꯈꯔ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯐ꯭ꯔꯦꯁ ꯔꯤꯄꯣꯜ ꯄꯥꯡꯊꯣꯛꯄꯒꯤ ꯃꯃꯤꯗꯨꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯥꯏꯠ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ SDPO SP ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯀꯌꯥꯅ ꯄꯦꯁꯄꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯝꯅꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤ ꯉꯥꯛ ꯆꯦꯜꯂꯒ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯚꯣꯠ ꯊꯥꯗꯕꯒꯤ ꯃꯃꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯖꯔꯤꯕ ꯑꯁꯤ ꯄꯥꯎꯗꯝꯖꯔꯤꯕ ꯀꯌꯥꯝꯕ ꯃꯉꯥꯡ ꯀꯦꯃꯦꯔꯥꯃꯦꯟ ꯂꯨꯈꯤꯒ ꯂꯣꯏꯅꯅ ꯃꯃꯤ ꯇꯤꯚꯤꯅꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯁꯨꯝꯒꯥꯏꯃꯨꯛ ꯊꯥꯗꯖꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯃꯌꯥꯝ ꯚꯣꯠ ꯃꯁꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄꯗ ꯊꯥꯗꯕꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯕ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯊꯥꯗꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯔ ꯀꯥꯏꯕ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯁꯨꯝ ꯈꯔ ꯁꯥꯎꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯣꯠꯁꯤ ꯀꯥꯏꯕ ꯀꯣꯏꯕ ꯈꯔ ꯇꯧꯕꯗꯒꯤ ꯄꯦꯟꯅꯗꯕꯗꯒꯤ ꯚꯣꯠꯁꯤ ꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯔꯤꯄꯣꯔꯠ ꯇꯧꯕꯁꯤꯀꯣ ꯁꯤꯗ ꯑꯄꯥꯝꯕ ꯀꯦꯟꯗꯤꯗꯦꯠ ꯊꯥꯗꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯁꯤꯃꯗꯤ ꯆꯞ ꯆꯥꯅ ꯐꯪꯒꯅꯤ ꯈꯜꯂꯤ ꯃꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯚꯣꯇꯔꯁꯤꯡꯗꯁꯨ ꯌꯥꯝꯅ ꯏꯪꯅ ꯁꯥꯟꯇꯤꯅ ꯀꯩꯝꯇ ꯇꯦꯟꯁꯟ ꯂꯩꯇꯅ ꯚꯣꯠ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯇꯣ ꯐꯪꯒꯦꯅ ꯂꯧꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯧꯖꯤꯛ ꯃꯃꯤ ꯇꯤꯚꯤꯒꯤ ꯇꯤꯝꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯄꯥꯃꯜ ꯀꯥꯡꯕꯨꯒꯤ 4/43 ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗꯅꯤ ꯄꯥꯎꯗꯝꯖꯔꯤꯕꯤ ꯑꯩꯍꯥꯛ ꯀꯦꯃꯦꯔꯥꯃꯦꯟ ꯃꯅꯤꯇꯣꯡꯒ ꯂꯣꯏꯅꯅ ꯑꯩꯒꯤ BJPꯒꯤ ꯋꯥꯀꯔꯁꯤꯡꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤ ꯂꯥꯏꯔꯕ ꯍꯥꯏꯇꯥꯔꯦ
ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯟꯁꯤꯌꯔ ꯑꯣꯏꯕ ꯌꯥꯝ ꯂꯥꯏꯔꯕꯅꯦ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯗꯣ ꯑꯩꯈꯣꯏ ꯋꯥꯀꯔꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯂꯨꯛ ꯗꯥꯎꯟ ꯇꯧꯕꯤꯕ ꯑꯗꯨꯒ ꯃꯊꯛꯇ ꯃꯣꯏꯁꯤ ꯌꯥꯝꯅ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯗꯤ ꯌꯥꯝ ꯎꯁꯤꯠꯄꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯃꯁꯥꯁꯦ ꯏꯚꯟ ꯀꯤꯗꯅꯤ ꯄꯦꯁꯦꯟꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯋꯥꯀꯔꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯥꯁꯤ ꯁꯣꯛꯄ ꯌꯥꯎꯔꯦ ꯅꯍꯥꯟ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯃꯤꯠꯇꯨꯒꯤ ꯏꯟꯁꯤꯗꯦꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯑꯗꯨ ꯑꯃꯁꯨꯡ ꯏꯟꯅꯔ ꯑꯦꯖꯦꯟꯗꯨꯅ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯕꯖꯥꯠꯅꯤ ꯃꯣꯏ ꯃꯤ ꯑꯃꯅꯤ ꯂꯥꯛꯑꯒ ꯑꯣꯜ ꯄꯔꯁꯦꯟꯇꯦꯖ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯈꯔ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯄꯥꯟꯗꯒꯤ ꯃꯌꯥꯝꯁꯤꯅ ꯂꯥꯡꯉꯛꯄꯖꯥꯠꯅꯤ ꯃꯅꯨꯡꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯆꯪꯉꯒ ꯕꯨꯠ ꯀꯦꯞꯆꯔ ꯇꯧꯗꯣꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯩ ꯑꯇꯩꯗ ꯍꯥꯏꯔꯛꯄꯁꯤꯗ ꯀꯩꯝꯇ ꯀꯩꯅꯣ ꯃꯅꯨꯡꯗꯗꯤ ꯀꯩꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯊꯣꯛꯇꯕꯤ ꯊꯣꯛꯈ꯭ꯔꯒ ꯃꯄꯥꯟꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗ ꯁ꯭ꯋꯥꯏꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯖꯒꯥꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯇꯧꯔꯒ ꯈꯔ ꯐꯨꯕ ꯆꯩꯕ ꯈꯔ ꯇꯧꯕꯗꯒꯤ ꯃꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯦꯌꯤꯡ ꯐꯤꯌꯔꯁꯤ ꯃꯈꯥꯗ ꯀꯥꯞꯄꯝꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯔꯤꯕꯥꯎꯟꯁ ꯇꯧꯔꯒ ꯅꯥꯀꯟꯗ ꯂꯦꯞꯄ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯔꯥꯖꯅꯤꯇꯤ ꯁꯤꯇꯤꯗ ꯂꯩꯔꯤꯁꯦ ꯁꯤꯒꯤꯁꯤ ꯃꯥꯒꯤ ꯃꯅꯨꯡꯗ ꯊꯝꯕ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯄꯥꯜꯂꯒ ꯑꯩꯈꯣꯏ ꯁ꯭ꯀꯦꯄꯣꯂꯥꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯃꯤꯒꯤ ꯇꯥꯡꯁꯤꯗ ꯃꯔꯨꯁꯤ ꯂꯩꯕꯅꯤ ꯑꯗꯣ ꯃꯥꯁꯤ ꯀꯤꯗꯅꯤ ꯄꯦꯁꯦꯟ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯃꯔꯨ ꯂꯧꯊꯣꯛꯄꯁꯤ ꯈꯤꯇꯪ ꯑꯣꯕꯖꯔꯕꯦꯁꯟꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯇꯧꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯑꯍꯨꯝꯂꯛ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯗ ꯚꯣꯠ ꯂꯦꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯂꯦꯛꯁꯟꯁꯤ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯔꯤꯁꯦ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯦꯟꯇꯥꯂꯤꯇꯤ ꯆꯦꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤꯅ ꯊꯣꯛꯂꯛꯄ ꯁꯤꯗꯩꯁꯤꯗ ꯁꯨꯝꯕ ꯄꯣꯠꯁꯦ ꯊꯣꯛꯂꯛꯄꯅꯦꯅ ꯑꯩꯅ ꯂꯧꯋꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯍꯨꯝꯂꯛ ꯑꯦꯂꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ MP ꯑꯦꯂꯦꯛꯁꯟ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯃꯨꯛꯇ ꯁꯨꯝꯕ ꯏꯟꯁꯤꯗꯦꯟꯁꯦ ꯊꯣꯛꯈꯤꯗ꯭ꯔꯦꯕ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏ ꯅꯍꯥꯟꯒꯤꯁꯨ ꯌꯥꯝ ꯄꯤꯁꯐꯨल ꯑꯣꯏ ꯃꯐꯝ ꯄꯣꯂꯤꯡ 9 ꯊꯨꯒꯥꯏꯅꯅꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ 9 ꯂꯥꯛꯑꯒ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯄꯣꯂꯤꯡ ꯑꯃꯃꯝꯗ ꯅꯨꯄꯤ ꯑꯃꯃꯝ ꯂꯩꯔꯒ ꯄꯣꯂꯤꯡ 9 ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯁꯤ ꯃꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯁꯨꯝꯕꯁꯤ ꯊꯣꯛꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯦꯟꯇꯥꯂꯤꯇꯤ ꯆꯦꯟꯕ ꯃꯤꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤꯅ ꯊꯣꯛꯂꯛꯄ ꯆꯤꯟꯅꯗꯤ ꯌꯥꯝ ꯐꯖꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯊꯃꯣꯏꯗ ꯂꯩꯕꯗꯨꯅꯤ ꯈ꯭ꯋꯥꯏ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯅ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤꯅ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯂꯥꯏꯔꯖꯔꯕ ꯑꯩꯒꯤ ꯏꯚꯟ ꯁꯤ ꯕꯨꯠꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯦ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯣꯡꯕ ꯃꯤ ꯅꯠꯇꯦ ꯁꯥꯏꯀꯜ ꯇꯣꯡꯕ ꯃꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯂꯥꯏꯔꯖꯕ ꯁꯨꯝꯕ ꯂꯩꯀꯥꯏꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯋꯥꯀꯔꯁꯤꯡꯁꯦ ꯂꯥꯏꯔꯩꯅ ꯎꯁꯤꯠꯄꯤꯗꯕꯁꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯕ ꯉꯝꯅꯅꯕ ꯃꯣꯏꯅ ꯆꯦꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨ ꯗꯤꯐꯦꯟ ꯇꯧꯕ ꯉꯝꯅꯅꯕ ꯑꯩ ꯍꯣꯠꯅꯔꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣই ꯀꯦꯟꯗ꯭ꯔꯁꯤꯗ ꯁꯨꯃꯥꯏꯅ ꯏꯂꯦꯛꯁꯟ ꯌꯥꯝꯅ ꯅꯣꯔꯃꯦꯜꯂꯤ इलेक्शन तौबसिदी अखोई मतुंग तारपदा अखोई वाकरसिंग कीदना अमता थबक तौबो ngमगदब मालते हाइबदा माइ सुम मीडियागी फोन हाइजनिगे अदना दसिदी याम पीसफुल ओरे सिक्योरिटी पर्सनल सिंगना अखोई वोटर मसिनगी खरे हेल्प चलगा माइना लेबसिन मरम ओरकांदा यामना दसिदी याम फरे नहांगी सिक्योरिटी दुजो एदि श्यामदर नोंमै बाइब अमता मोजु थाबिरमदि जन भागदबने अब नोंमै बाइब सुम याउदबा सिक्योरिटी अरेंजमेंट से अदुना मरम ओरकांदा खितंग नहांगी सिक्योरिटी की लाइफ से लेगा हाइतार माइना लई अदुना कोई सी लेकाइसदी याम सेंगना हागंदा अयुक ngata pung ahum madaidagi se moise hawgatlaga adum kano bazar chakpa aduga pung 9 teng of the 9 halaga moi maroi karba tawsaba maroi thajaba suraga nomaga leijaba aduba lekai amu oiba lekai ne basi lekai yam peaceful oiba lekai leida smile tholokani habje koi suta thajada haida smile ai hamjaninge adu lakadar hujik chathariba hujiki by kano se report se masdadi koi ek kaidana koi kendra manungda sigi 3/11 jimaga 3/21 namaga masi ani se te kaidana
ꯆꯠꯊꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯂꯩ 3/21 ꯑꯅ ꯍꯧꯖꯤꯛ ꯔꯤꯄꯣꯜ ꯇꯧꯔꯤꯁꯦ ꯃꯁꯤ ꯀꯔꯤ ꯔꯤꯄꯣꯜ ꯇꯧꯔꯤꯅꯣꯁꯦ ꯑꯩ ꯍꯧꯖꯤꯛꯄꯨ ꯀꯟꯐ꯭ꯌꯨꯖꯟ ꯂꯩ ꯃꯔꯝꯗꯤ ꯑꯩꯅ नहान हंगे 3/11 रिपोर्ट डेट क्या तादोइनो हंगबसैदा याम थुना तौरनी है 21 जी वाफम जी सुना यावदेबा 21 जी वाफम से इवन अखोइगी डिस्ट्रिक्ट की कनो दा थाबो 21 जी यावमदे द लास्ट ओवर द 21 जी थोलैसे करिगिनो ना हंगबो तंदा नसी खतनी आई कंजब अखोइगी पोलिंग बुथ दैदा कोई मेशिन जिंग गेजिंग खरा अकाय टेक थोपि अदुना मरम ओरगाना हौबन तौने दु अकाय बो थोपदु नाकन दैदा वीडियो अमा वायरल ओरपा अदुना मरम ओरगाना रिपोर्ट तौबनी अकाय टेक थतुने दु नुमितुदि प्रिसाइडिंग ऑफिसर तुना अको एजेंट सिंग गेजिंग याम तरो सिल तौरे कैसु सिगी थुदोप कायदबा सिगी सिना मरम ओरगाना रिपोर्ट तौदसि यानी ना पुगिबो मिसिन दो अदुगी प्रॉब्लम दु हुजुको कैंट कायदे ना हायरि अदुगा रिपोर्ट तौइदुना वीडियो वायरल ओरे मीडिया दा सुंबा कनो पोलिंग से सुंबा इंसिडेंट थोकी वीडियो वायरल ओरपदुना मरम ओरगाना रिपोर्ट तौबुने ना हाय अदु एगदी एटलीस्ट पुलिस की एक्शन अमा नत्रगने इलेक्शन कमीशन एक्शन हम दिलोम थोए ngase economic टीम na leisure basi Hiroshima ki polling number 10/1 ni mamangi priority takara mapalda vote pan pakani mai pan pakani haina khanar ma do la bakti ba thodo kha ko na maram oiraga ngase priority takuni da amu khane mi pol do ba sida voter sim da kari fawi habido mam tibi tum lo na kyu le pas kyam ko dira ado amu khane report do ba kya ai amu tang aha na fe tang April tang tarama pagda loi ke tabado adu loi hogdana hogi amu ka hanna report to bose ni gi wakda adi nungai ke tari phobi ke do ha ba mayam to godina dum adu dai de loi sang do adu mai to adu nungai ai diabetes lei ni mamang de le pho mai le khunse atana de padana mayam si allaga ai di na ko mai na do ngase economic टीम na leisure basi Hiroshima ki report to ba jaga sidani paudam sari bi antari program amadi cameraman safari ka na mami tibi ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯃꯤ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯈꯣꯝꯖꯤꯟꯖꯕ ꯄꯥꯎꯗꯝ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯃꯤ ꯇꯤꯚꯤ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ